Ahanbada Maroiba Pau. Ramnath Kovind Bharat ki taramari Shiva President oine ngasi wasak laukre. Amadi Hojik Makidi Manipur 7 Pay Commission Chanabagi Wafam Lai 3 Haina Finance Minister Y Joy Kumar Haikre. STB Pau meeting Tabri Basumutaram Nok Cherry Hojik Pau Sandong Pizali. Ramnath Kovind Bharat ki taramari Shiva President oine ngasi wasak laukre. Ngasi numit yung matungda Parliament ki Central Holder Supreme Court ki Chief Justice JS Khekar ne wasak lauki. तथा अपनी पूरी योग्यता से संविधान और विधि का परिरक्षण संरक्षण और प्रतिरक्षण करूंगा और मैं भारत की जनता की सेवा और कल्याण में निरत रहूंगा Ngasi ki thawram maduda Prime Minister Narendra Modi, BJP ke President Amit Shah, Opposition ke Luchingbi Sonia Gandhi yauna Luchingbi ke asar kya ki. Thawram asi Manipur ke Chief Minister Biren Susaro kya ki panba yai President ke Mikhalda Ramnath Kovind na apunba vote value masing lakh tara lising humbu mapal lising Chahunga Yankai Nipangi Manungda Lak Tare Lising Ani Nifumari Fangduna Opposition ki Mira Kumar Maiti Bapiram Kibani. India ke oina Dalit Jati ke Hanba President Oikiba ke R Narayan ki Matungda Dalit ke oina Ramnath Kovind na Ani Shiva Bharat ki President Oigadori bani. Ramnath Kovind Dalit Jati ki Lomi Amagi Mungda Horakiba Miyoini Mahak Kanpur University the Commerce Graduate Pass Torba Matungda University asida Law Tamlaba Matungda Delhi High Court Amadi Supreme Court chahi tara manga practice tawrakhi. Mahak na Rajniti da Khongdaraba Matungda BJP Dalit Morcha ke President Oibada Natana BJP ki National Spokesperson Fawba Oirakhi. Uttar Pradesh ta English amaga chamapan marfudra mari dagi English ani amadi English ani dagi English ani subna taruk fawba term anirak UPA gi Rajya Sabha gi member oirakhi. Parliamentary Committee member Kyarak Oirakhi Bihar ki Governor Fawba Oiram Laba Mishakne. Hojik Makidi Manipur 7 Pay Commission Chatnabagi Wafam Laitri Haina Finance Minister Y Joy Kumar Haikre Ngasi Assembly ki Question R da Sugnu Kendri ki MLA ke Ranjit Amadi Wangkai Kendri ki MLA Okram Henry na Pukalakpa Wahangi Pakumda Joy Kumar na Makata na Haiki Bada Hojik ki Lady Sarkar ki Employee Masing Lising Humdra Mari Henley Masi Karigumba 7 Pay Commission Chanam Batarbadi Chahiya Madalupa Crore Lising Amaga Chatret Henna Changdani Yamlaba Senfa Masigi Resorts Laitabana Hojik Makidi 7 Pay Chatnabagi Wafam Laitri Karamba Matamda Chana Hangada ke Haibasu Chapchaba Khangdri Haiki. Kanugi 1/1/1996 tagi effective ogedaba 5th Pay Commission chi ekoida tawuchi only on 10/1/1999 da haibidi after a period of almost 3 years ki matungda masi kanu decide to ki. Similarly 6th Pay Commission which was supposed to be effective from 1/1/2006 sida tawgedaba si matang sida ekoigi state ta tawgibasi 1/4/2010 Chadagi advise on the Toki. Haibidi Habit time give a mom curly. Why is it Habsik I got problem like give a concrete Mayamdana study to work up Matam Kursangana, Aduki Tawuni, Ujiki 7 Pay Commission C 1/1/2016 effective Gidavini, the Sina notified to give the July 2016 the Tokibini. Ado Masigi Siget can the Tokibasi data, a quick issue, and a Hajibasai Fitment Committee Thumgram. Adumatang na koi nasagi PA kanusi krai the karam to having a single decision to the income matam kar sangini aduna high basigi matamsi sanga domina exactly karma matam the social implement to gudra aduka karma monga to get have to uji matam the day madu matang the surety with full surety the commitment with the income kidan wagon and kali MLA Meghachara Hanglak Pawahangi Pakum the Health Minister Jane Tukumar Haiki Bada Hojik Ladiba Manipur ki Dr. Masinga Ladiba population asiga yengna bada Dr. ge award pa kya lady Atuba matam da Dr. Chahum Hapchina bahotnari Masina Mai Park Labadi Ana Layangi Tabakta Miam na Pena the Bakya Ladiba Asi Kokhan Bangamgani Haiki. We are trying our best and to publicly grievance we come the but with all these limitations
shortcomings मैम से मरम होतना हौजिक जिम अखोई तोबो ngam हकी बात नहीं but with these 300 doctors coming in very slowly कोई सोई नंबर की निंगी मैम से थुनना कोई होना जगह Tribal Development and Hills ki makhada mapung oina chingi tribal ichilinaw singda pigadaba potlam sing chingdagi karakpa MLA singi maraktagi MLA kharana praja singda fanghanbagi mahutta bazarda yenthokhtuna leire haina nambol kendragi MLA and local ngasi demand mari khanabagi matangda haikre ngasi khanakiba demand sing adudi medical and health and family welfare services labor and employment tribal affairs and hills amadi criminal animal husbandry and animal veterinary including driving farming demands in asigi matangda policy cut oiduna thamduna MLA lokena makhatana haikibada hojik paliba sarkar asina chindan ngangbaga thabak oina tawbaga chawna khenare media da fajana nganglaga thabakna amat tawduna leire health ki transfer policy da hena mai onsin ba rajniti ki khut yauksin ba miyang gi mihut nat tabasingna khut chinjin ba kya yaure Doctor Singh award pa kya lay khanglabasu darkar oiba mafam da Dr. Singh thadre Tribal Development Hills ki matang da chingmi ichilinaw sing na fangada ba polam sing chingi mihut oina karakpa singi maraktagi miyoy karana bazar da yonduna Imphal da mayum wang na saduna leire ichaw na awaba mayok na ba sasan gi damak veterinary department na kari thabak lokhatrabage veterinary department ki primary health center sing mamingtagi oina leire Department asigi budget chokal handuna primary health center sing mathau ningthina tawhanna batangai fadre ahen ba senfam hapat tarabadi sanjen thongda laiba veterinary department tagi sinabiro haiki Mao market ki naga nala mathakta hangdoki bagi chahi ama mapum farapagi thoramasi pangthokre Mao market coordinating association Mao Imphal na sinduna naga nala mathakta pangthoki ba thoram aduda PDG Chairman T. Robindra Singha, PHEDG Minister L. Diko, Mao Council ki President M. Dilly, Mao Union Imphal ki President Sani Alexander Mao, Amadi Ipsa ki Advisor H. Ibotombi Kumanna, Maru Ibamiyoy Singoy na Sarukyaki. English Singha ni Subna Tara mga ki April Amadagi, May Tha Fawbagi Miyoy Singha Nagaland Pot Yon Ban Lakpa Yaroy Haina, Anggang ni Kambuna Tingba Pirakpadagi, Mao ki Pot Pampambi Ima Ibel Yauna Miyoy Kya Imphal dan Laktuna, Pot yon ba hauraki bagaloina na lamdamasigi civil society organization tingna makoina Imphal da lakpada at chobomating pangduna Mao market asi matam adudagi hauna Imphal da hanglakibani ngasigi thoramadu da PDG chairman T Robindro na haikibada paliba BJP sarkar asina Mao miyangi damakta Imphal da makoi khaktagi oiba market ama sanana bawarip laure asigumba market ama Imphal da lairabadi chingmi tami aniki marakta hena nakshina ba Manipur pangamgani haiki market asi sabo da sarna bhore bokta matam da chan bayai lone na matam asi da akoi bawa masu Imphal asi samnari ba akoi national highway number 2 asi su hadi lambi si improvement oratna ba lambi si aba mo to phorna ba kanna phorna ba si phonari aduna sesa market asi lo paga lambi si lo paga ma ani si ma pa chana na ko matam da di asi mau ni chesan sinna isinaw sinna ko di Isang mana masih kadang merang berbeda awal berkenal merang masih kadang disuruh dan kiri. Minister Diko na haiki bada Mao ketelesi Imphal da purak na bahot na bada chobo thodang lok ki bamyoy simbu thagat pa phungdoki. Nakoy na nung siraga. Ako isu lagi bene. We are one. We are for you. Aduh na nakoy ki helping hand. Extend to Viva. One-day demonstration and hands-on training and distribution on domestic mini rice mill and 4 mill to the progressive farmers Haibasida Kaugi College of Agriculture ke conference hold the training program amapang thokre. AICIT on post-harvest engineering and technology director at Agriculture University Imphal na Sinduna pangthokiba thoramadu Kaugi Vice Chancellor Professor M. Premjit, College of Agriculture ke Dean Professor G.M. Laishram Yauna Maru Oina Miyoy Kyana Sarukyaki. Vice Chancellor Professor M. Premjit na Lomi Singi Pothok Marangkai na Puthok na Bamadi Manipur Labour Lomi Kaya Chokhat na ba Pandam da program asi pangthok pani haiki. Agriculture College the Labour machine as a pineapple if the truck trucks later primary processing to Naba Yore and Kundor the Sabada
masai kihom thawa jaga andro khangde khosalo khangde mayam sister la ani kana si kari sila ani to primary processing to mahi tu oda sande sister to Moreda Ningnega Kongsai Kobi Nupi Macha Mahat Kibatongu Kuki Women Organization for Human Rights na Kandiem Toba Fungdorakli. Hojipao ki maraktat na atin bebrekama. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo ay nahandok jaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adom na adom ki convenient oiba khudong jaba matam ama yenglaga sanaba lakpiyu. Bhai Gurudas Group of Institutions Sangarur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana pi ba mafam ni education pi ba khatang natna hayengi yumbiro puthokwa institute ni Masidi swara jinge ture loi ture kari no tu ti cha basi kari gau sa sidi yosi da ni hai masigi yoshidi tata tiskoni ne adudi sanagi mohut yangna sinba yamdre Beneath 100 meters from the Earth's surface, naturally filtered through sanding stones, pure, clean and healthy water. Introducing Green Can Industries Wahangbam Lekai. We are the direct importer, supplier and manufacturer of all commercial kitchen equipment in Northeast region. Our top selling products are softy ice cream machine, baking oven, deep fryer, popcorn machine. Kindly visit our office. Contact number 0385 244 3011. Yellow missing kanana case in a changsilaliba Kongjang Saruk Amo Oinangasi Wangkaining Tempukri Mapal de Labor, Royal Academy of Science, Palace Compound de Labor Pioneer Academy, Amadi Nongway the Labor International Modernized Academy in Mayris in a Wangkaigi Andro Parking, the human chain Simdana Kongjang Junction Creek. Mitop the Mirep Ohenba Yaro, Yellow missing Kanaba Assembly, the Kendra Karada, Rijab Togadabani, Mitop Singiming, Water Listagi Lokokadabani, Haina Dabi Toki. KSA Secretary Public Grievances Suras Khan Nganbana Pongdorakpada Mitop Singna Noma Nomagi Changsi Laktuna Mire Pabo Helakpa Asi Kutak the Lip Kadabani Fibamasi Yenglaga Yellow Mik Kanjana Bagi Chap Chaba Ain Sem Gadabani Hairi. Yesina Tokjaba Pandam di Manipur dagi Kangli Park dagi Akui Kangli Chamur Kitra Habazini Ngasi Masing Asimak Chepura Tipuri Mukibum Nomadi Sweden Kangli Park Kangli Chamur Kitra Habazimi Pogje Aduna Mamang da Akui Governor the Memorial Bisan Zagi Lake Hojek Manipuda Assembly Toribani Shida Koya Lebak Ninga Lebaki, Mapima Power, Tokiba, Akogi, MLA Minister Singna, Nasibo, the Assembly, the Akogi, Akoyoiba, Sangelibo Kunjangi, Oiba, Ishuda, Kaimu, Tokida, Siam Lebak Tivani. Yellow mi kanana pa case na changsila pa Kongjang Manung Chana, Wangkai Ayang Pali Rotele by Eden Public School gi teaching, non-teaching amadi Mahiro Singna School Mamang the Wakat me from Chatakre. Mitop na Mirep Ohenba Yaroi Haina Dabi Toki. Vaiba Bosi Pangtokraba English English Subna Tarataruk Batch ki Police Constable Lobagi Fal Thasi Fawagi Manungda Lautokrabadi August Tang Amadagi Makal Maka Kyagi Kongjang Changsilagani Hairi. Ngasi Manipur Press Club ta Pangtokiba Pawgi Mipamamada candidate Signa Punsilaga Same Kiba JAC ki General Secretary Manichandra Chanambamna Parikya Fal Lautok Pinaba Marilainaba Singda Kayarak Hanna Unaduna Taksin Kiba Laikre Handak Tasu Home ki Parliamentary Secretary Oiramba El Susindro Unaduna Takshin Kibada July tha fawbagi manungda fal laukthokani haibagi thajaba pirakibani government na haidokiba wafam thabak oina pangthoktrabadi August tang amadagi makhal maka kyagi kongjang changsilagani haike government na police constable 10+2 aikoi thabasidi yenaba yawna ngasi fawba lairibneba haidoklani haiga thajaba piraga dum lairibani masigi tangtaba ma khangdringai na aikoi jail gi thabak koksalapasi tasingna yamna nuwaijade maramdi sidara maraibak thioroba laibak thioroba koi silnauk singna try tokjagadaba khudongchaba pigadaba adumbazu Bibidre, Maramdi, Akogi Police Constable 10+2 ki Tabasi, Namsalaga Tamlage, Haibagi, Wakalon Chin, Biraba, Wangshi, Hangjari, Aduga, Makata, Point number 3, Akoina, Kongjang Chanchin Bagi Maramdi, Manipur, Tabak Loraga, Haidokana, Labagi, Sanabi, Malay, Masim Akogi, Tunda Laka, Makata, Silnoxinda, Masimota Dosi, Asitoning, Dabagi, Koina,
공정 같이 정신자라고니 하나 메디아게 통로이 하자리 Loktak Pat ki mai wangkhalak pa lep tabana pat asigi maya nakna khundari ba yum kya sing thumjalakle Loktak Pat ki saruk ama oiriba takmu pat ki imai wangkhalak pa na Sendra lambi dagi laisoi tabal lambi ki saruk kya ising pathoraktuna eco park thumjin khre MLA P Sarachandrana JCB amadi tipper gari season aduna low amadi nga farm kya ising thumjin dana ba thabak paikhat khre K Nabachandra Kauba Longmi amana phongdorapada ithai barrels ki thong manga mag hangdoktuna Miyangi awaba si kokhan biu haike. Uripok polem lekai madi uripok achom lekai ani ki taina from the Labour Health and Development Organization Hadogi Complex ta nomugi oba free medical camp ama pangthokre. Deputy Chief Minister Yumnam Joy Kumar ki meeting makhada Ayush Medical Relief Camp National Health Mission ki Director ki makhada staff tara marina saruk yaduna pangthoki. Camp aduda miyoi chani rom lying bagaloina na hidak langthak singlem na piki Free medical camp pangthok pibagi damak hado Ayush Medical Relief Camp ki miyoi sing amadi Deputy Chief Minister Joy Kumar buthagat pafungdorakle. Mummy Artists Association linkat ki bagi ahan bamopok kumon palan tharom ngasi kyanggai haibong makungda pangthokre. Tharanga mari leinana miyam da u chara singyen thoki paumi oiramba bingona layeng duna leiriba sida mating oinana ba amadi Kairau Rajendra Association na lupale sing manga piki. Association ki Deni Likma Bamna Tangdu Laita Driba Samas Asigi Fibam Kayabu Mamigum Tasing na Putoktuna Miyam da Matam Chupagi Tawal Tawangam Jagi Haiki Lila ki producer Nanda Kishore na Mausagi Kalkaitar Libasi Kanbangam Nabagi Wakalolda Association ki Mapok Kumon Gamari Laina na Uchara Singasi Yentukpani Haiki Sidik climatic change lakpadagi Manipur dasu natural calamity likes flood kumba ising isang mayam thoktana ngasidi Manipur dasu mi kya chire adi ngarang dasu mi ising chawbadagi tinna chiktuna mi siyena khabar dasu phongba kya lere asigumba natural calamity kya se thingnabagi damakta aikoina ngasagi deforestation oraga climatic change se masi ahongba se masi kitang thingba ngamgadra na khanjaga Mummy Artists Association na uchar se miyam di yelaga yum chingda uchar amamam thabiu haiduna aikoina uchar si yenjaban BSNL Infal na sinduna telephone dalat ngasi telephone baban Infal ki conference hall da pangthokre BSNL landline ki bill toliba singi maraktagi miyoi chahum yankai khangat laga makoi gi aton bagi senfam dagi cha da yankai thidok halaga case loisina ba tharang lokhat pani haina BSNL ki account officer ke karong na phongdorakle Auzi pau ki maraktat natin ba break amaga Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule Sky Hospital के Chief Cardiologist Dr. L. Syang Kishore की लुसिंग मखादा हार्ट ऑपरेशन लिसिंग तरा मंगा की मथक पांगथोक रबा वर्ल्ड क्लास हार्ट ट्रांसप्लांट सर्जन डॉक्टर अजय कोल स्काई हॉस्पिटल दा ओपन हार्ट सर्जरी बाईपास सर्जरी अमसुंग मखल मखा की हार्ट ऑपरेशन पांगथोक चरगनी आगांग गिदी ओटीएम सुंग हॉस्पिटल चार्ज फ्री ओइगनी लोइनना डॉक्टर अजय कोल के हार्ट सर्जिकल ओपीडी की खुदोंग चाब लेजगनी अकुप मरुल की दमक रिसेप्शन का तानबियो The best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. First Infal Trade Show 2017 from 20th July to 10th August at Hapta Kangjebung Palace compound. Painting, debate competition and science exhibition will be held during the trade show. Forms will be available at Mela stores organized by Socialist Students Union of Manipur. For booking, please contact 897-4681027 70857-98386. Break matung taramang cheri hazimaka taba pauda. Nishana Laichiraba miyo kiabu treatment piduna anoba mangalama fangaliba Care Foundation na sinduna ngasi konung mamangi akoy bada lamtu sengdokre. Puray romba kaitel nupi seba committee ki secretary and baby ratan nahay ki bada Nisha charam basing na mausagi punsida hanjilaktuna asigumba tabakta mai onsilakpa si thagat ingay ni haiki. Sa na phaba khopa tawbiba matamda maru koktana khotana tawbidana ba sisu tungda mayamda khanganjari aduga amana
ꯃꯣꯏꯗꯤ ꯀꯦꯌꯥꯔ ꯐꯥꯎꯟꯗꯦꯁꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯗꯨꯝ ꯃꯇꯝ ꯂꯩꯕꯈꯤꯕꯗ ꯁꯔꯀꯥꯔꯅꯁꯨ ꯌꯥꯝ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ ꯑꯐꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯏ ꯃꯣꯏꯗ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯗꯅꯁꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯗꯦ CMO Imphal East की मीटिंग वखादा खेत्रीगांव मंडल ने सिंधु ने चावल सोखलबा कोंगपाल इरान फम Imphal East DC लंबी के कम्युनिटी हॉल दा लेमना लैंग बगी केम अमा पांगथोखरे केंद्र के MLA की पौताक मतुंग इन केम असी पांगथोकपनि हाइके अजरे बदमरे बपाव अमुक कहन्ना रामनाथ कोविंद भारत की तरह मरी शुभ प्रेसिडेंट होइना ngasi wasak लौखरे अमदी Hojik Makiri Manipur 7 Pay Commission Chanabagi Wafam Laitri Haina Finance Minister Wai Joy Kumar Haikre. Hojik Fabuki Nice TV Nepijaba Paul Matanga Shuttle Sinjeri meeting Tabiri Basimbo Mukana Kurumje.